이마. 깜빡 놈이 나와. 세, 나오미. ai chỉ cái đồng này ai đâu đôi siêu cái nào ai cái này cho thằng nó thiệt đấy lại ơi cái vậy mai ba bốc ta mà nó muốn chinh thôi đấy mà xin nào muốn rồi đấy 이마. Is, cái nó sẽ đâu được gì bộ? Oh, mà xin ngài sẽ băng khai được mà sẽ. Nát thế, nang cái đồ bà đồ cái máy khang này nữa ba. À đồ lạp làm được đó, cái máy chân nữa ba. Nang sẽ băng khai được bộ. 이나마 이겐다 강내 할머니. 오피스에 갔던 태나바 갔던네. 뭐이메 하면 빅닝 자세는 잡아네. 너 봐도 나 이거 파나 마신 마말래. Lôi đi đây đi. Nó bung qua kiếm mà đầu nè. As, cái nó đâu được gì bộ? 이나마 아이 시기만 바래. 아이 히닝드레 이나마. 아이 다시 대거리 이나마. ai nang cái học được này imung chỉ lấy cả ta rồi đấy nang nó office là hàng cái chân đi chân đi xí đi nang đi 옥토 bắt đầu sắp đi nè ha 다다 아이 나이 사다비요. 아이 란다 버린 다다. 너 봐도 가 이거 강나 로봇 때는 로봇 라이트. cái masak khang na thế ba ha masak khang na thế ba nu pa tu ka noi đi cái đâu cái nào cái tôi nó nè thì mera bai bi ne cái đâu cái nào cái tôi nó ba is nang nó hàng cái office chân đi xí đi hey nang đi 옥토 bắt đầu sắp ta nè 다다 아이 나이세 암들이 사다비요 그 다르게. 마코이 나이 후 파나 바 사러 오신 마 말래. tôi lấy thật sự là Ya đi đâu mới đã? Am tất tập tháp biro. nang cái học được nè imung chỉ lấy cả hey chú mốc phone to hay mang nè nó pa tu cái halam đó chỉ lạc nè hết lạc ra ba nang chú imung chỉ lấy 다다 아들이 하이비가 너 마삭마삭 강하다 봐 파두다. 아이 무슨 내게 간 미가 너. 나 공파이도 나 하이세게더라. ai tôi lấy nó chỉ thắt chân nữa mà chỉ hey cái nào cái nào 일로 왔다 브로. hey 너희 님 빠트 좀 해. imung 때 좀 내게 좀 내. As, cái gì nó đâu được gì bộ? Ibu sida. 이나마 아이 시기만 바래 이나마. 릭라, 이나마. 릭라 따 브로. 뭐 반담 톨로. hey 너는 cái nào nó nang cái nào mà làm nó 더모. 아이 마가 버린 때 차는 저기 더모. 더모. 아이 nang đi cái đâu vậy chứ nó biểu nó đôi ba ha nó thì nang cái đâu vậy chứ nó biểu nó đôi nó nang cái nào nang là thôi bài chứ nang là thôi bài chứ 다다 마오 미가 너. 마리 퇴변나 뒤에. Mới đã, se, am tất tập thâu se. À se, nó sao nó bị cái nút xin ra nè? Se, imu sang lao se. Mấy ngày không? Ơi, nang ai gì nó bị cái nung chín này ba? Nang ai gì nó bị cái nung chín này bôi ta đi. Nang ai nó bị cái bút xịt bằng ngầm cái 더모. 아이 마가 버린 때 차는 저기 더모. Ơi, ngày không? Nang ai gì nó bị cái bút xịt bằng ngầm cái bôi ta cái đi. Nang mà phun chỉ được cái gì này? Cái lúc này nó. Thôi, chắc chắn. Mới đã, lao ba. As nang sidi ba. Imu Siba. sang lao ba. Siba. Se, lao ba. 불시바 능수 애기때는 로봇에기 아와바 낭에 나트라. 하유 릭라. 덕덕신도 뭐또 그럼는 도키브노. 하유 릭라. 덕덕신도 뭐또 그럼는 도키브노. 아이 마블 렘나 각 타로이. 아이 렘나 타로이 릭라. 불시바 아이 란디에 누파도 아이게 로네때는 로봇 강나 로봇 나티에 마코이 매암나 아이부 럭나바 헛나바네. năng nô làm rồi nè, anh năng kia tao lấy bia, à thôi bùi lịch là, nipa thì năng kia nó thật ta, charge tao đi cầm đâu mà, 불시바 능수 아이부 다져들어봐. 하 능수 아이부 다져들어봐. 능은 다져들어봐 니아래. 아이기 분시세 만개 수망자가서 lịch là, ông ta ngay khổ, năng bu thà chứ đâu, năng bu nung xí đâu, ai kia tham môi đam ta lấy gì lịch là, 불시바 học thuyết suy ai kia sinh lịch đó chơi li ba, anh ngang bay keng sinh xe, năng bu nung xí ba kia chơi ngắt này, năng ai bu thà chứ đâu lịch là, 불시바 xe, năng cái gì wari, năng kia tao mặc ta ai English đi, năng cái tao wakal sonda cái nó có.
ꯅꯪꯕꯨ ꯑꯣꯏꯅ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯀꯅꯤ ꯐꯔꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯂꯤꯛꯂꯥ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯄꯨꯟꯁꯤꯕ ꯄꯨꯟꯁꯤꯕ ꯍꯜꯂꯣ ꯂꯤꯛꯂꯥ ꯇꯥꯔꯕꯣ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯅꯈꯣꯏ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯥ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯂꯩꯈꯥ ꯇꯥꯕꯗ ꯅꯈꯣꯏ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯁꯥꯔꯧꯗꯒꯤꯅꯦ ꯉꯁꯤꯗꯤ ꯑꯩ ꯃꯤꯌꯥꯝꯃꯥꯡꯗ ꯏꯀꯥꯏ ꯐꯤꯔꯛ ꯈꯨꯝꯂꯤꯁꯦ ꯅꯪꯒꯨꯝꯕ ꯑꯃꯒ ꯑꯩꯒ ꯃꯔꯨꯞ ꯑꯣꯏꯔꯨꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯏꯈꯣꯡꯗ ꯁꯤꯡꯖꯪ ꯂꯦꯡꯖꯟꯖꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯄꯦꯜꯂꯣ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛ ꯄꯦꯜꯂꯣ ꯑꯩꯅ ꯁꯤꯈ꯭ꯔꯕꯁꯨ ꯅꯈꯣꯏꯗꯤ ꯄꯦꯜꯂꯅꯤ ꯅꯠꯇ꯭ꯔꯥ ꯂꯤꯛꯂꯥ ꯂꯤꯛꯂꯥ 돌봐! 돌래브로! 돌반도 마반 토로! 윤세 돌박이 내들어! 돌반도 토로! 돌봐! 돌봐! 그리고 뭐 미가 염들 나가 미 거보다 뭐 그리 건다니 뭐 하! 그리 건다노 해봐 주미 바봉! 어도이세! 그러 사오래! 뭐라고 해야 돼? 돌바이세 바봉이 자니 호이네 마니네 아이기 자누 빠니네 자누 빠두지네 뭐 꼭세 사는 레이바 까나는 위우네 레이까이 시기 농나 폼보이네 혹직간지 메라 바이비닌 도리시네 머르얼마 타박레 때문에 혼나 봐 영어 뭐뭐 통시 영우네 까이나 갓부기 타박세 영우네 아이기 자누 빠도 까이나 갓라가 타동 레이바 어도 바봉! 야르가디 나자는 바도 엄청 꼭 도비로 엄청 꼭 도비로 바봉! 혹직세 아이 이샤 누빠세 까나고 입도 난드라마니 하이버디 마땀내가 팠다바가 빠우 한바 파워네 sat시라 sat꿈지라 또봄 감기드는 레이리면 니네시야 야르가디 바봉! 돌비도 엄청 늦어게 엄청 꼭 도비로! 이모와 낭이시 뭐가 미냐 아이 누구나 뭐 야라로이 하비시다 낭나 안엄마 시험 깔리지 깔리기로 하 너디 나무가나노 하이바 야 파울이 불어 낭시 뭐 바봉! 아이디네! 너기 너자는 바 돌비세! 우너드는 수원을 로이! 아이는 라이세! 너자는 바 우너 라이니! 헤! 돌봐! 돌봐! 이모와 낭나 파울이 와라 하 내가 이따 안나 파울이 해보나 까나노! 무슨 까나노 이거 오지! 오시들 아까 복 잡아! 아이 쟁이야 까고 아이마 아이 했다고 너기 제일 랑두도 비비게 되는데 너내 눈을 라이세! 바봉! 쟁이야 쟁이야 바봉! 머싱 거지! 꼭 좋아하게! 헤이 낭순이야 미미 음들 나가네 둘중 원이 잡고 세 내가 빨리 보니 낭무이 짜이 자르가니 낭무이 짜이 자르가니 해봐 헤이 낭순이 좀 가노 뭐 시험 포해! 헤이 보이러 그러더나! 좀 가노 거 아이 하시는 거 그이노 낭나 이거 오리 사는 밤이세! 하! 이거 오리 사는 밤이세 그이노! 어이! 너는 리라부 얌나 깔레이 밤이 해보세! 너코이기 오피스더기 나마나비기 멋진더기네! 아이 로이 따라버리! 너기 머름더기 릭라기 마분시부 망나 보여마봐! 능! 에 야래 거 아두 욕설을 따는데 마하기 리라 하이버두기 마분시 망망더버두디 탐부 탐호네! 아이 이사세! 마빠 안 독빠 야드랍네 이까이 비로 궁어 강어버네 릭라기 마분도 나가 ngasi pau han bala ka dom ni kai adu aina chathandi maramdi nupido aina pamda adubu lila adugi ma pusegi da makhalaga hayeng dine allaman tharaga chaungna luhonga gena lepe sina kamai toba ha sina kamai toba no sisu lila sa aina manghale haidoiro natragana nangse lila kana ha maga nuksina baraba nuksina boiragana nanga dum loro kaino 헤이! 레이톤데 서로 반디 마틱네 방황한거노 어두부 그리고 너는 렁렁 떠드나 릭라기 마푸시부 망나 신보를 마봐
ꯅꯪꯕꯨꯗꯤ ꯑꯩꯅ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯌꯥꯝ ꯐꯥꯎꯈ꯭ꯔꯦꯅꯦ ꯑꯁꯤꯅ ꯑꯃꯨꯛ ꯀꯅꯥ ꯑꯣꯏꯔꯤꯖꯥꯠꯅꯣ ꯂꯤꯛꯂꯥꯗꯣ ꯍꯣꯞ ꯇꯧꯕ ꯃꯤ ꯁꯣꯏꯗꯅ ꯎꯔꯝꯒꯅꯤ ꯐꯪꯉꯔꯣꯏ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤꯡꯁꯦ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛꯇꯣ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯈꯜꯂꯨꯕꯗ ꯑꯩꯁꯨ ꯉꯁꯤ ꯐꯥꯎꯕꯁꯦ ꯄꯣꯊꯥꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕꯅꯤ ꯂꯤꯛꯂꯥꯒꯤ ꯈꯜꯂꯨꯕꯗ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯥꯔ ꯊꯣꯏꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯔꯝꯗ ꯑꯩꯁꯨ ꯌꯥꯝ ꯀꯨꯞꯅ ꯊꯤꯒꯠꯂꯦ ꯑꯩꯅ ꯇꯥꯕꯗ ꯃꯍꯥꯛꯁꯨ ꯑꯣꯏꯖ ꯑꯣꯏꯊꯛ ꯌꯥꯝ ꯄꯥꯝꯕ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯃꯤꯁꯛ ꯑꯃꯅꯦ ꯍꯥꯏꯕꯁꯦ ꯑꯩ ꯍꯧꯖꯤꯛꯇꯤ ꯈꯪꯉꯦ ꯍꯥꯏꯔꯤꯕꯗꯨ ꯁꯣꯏꯗꯅ ꯆꯨꯝꯒꯅꯤ ꯈꯜꯂꯤ ꯁꯥꯔ ꯑꯩꯁꯨ ꯍꯥꯟꯅꯗꯒꯤ ꯃꯥꯒ ꯇꯤꯟꯅꯔꯛꯄ ꯃꯤꯁꯛ ꯅꯠꯇꯦ ꯁꯥꯔ ꯍꯣꯏꯒꯤ ꯑꯣꯐꯤꯁꯇꯒꯤ ꯈꯪꯅꯔꯛꯄ ꯏꯃꯥꯟꯅꯕꯅꯤ ꯂꯤꯛꯂꯥꯅ ꯑꯣꯐꯤꯁ ꯍꯦꯛ ꯂꯥꯛꯄ ꯅꯨꯃꯤꯠꯇꯨꯗꯒꯤ ꯂꯤꯛꯂꯥꯕꯨ ꯃꯥꯒꯤ ꯑꯣꯏꯅꯤꯡꯉꯦ ꯍꯥꯏꯕꯁꯦ ꯃꯁꯤꯃꯗꯤ ꯌꯥꯝ ꯆꯨꯝꯃꯦ ꯁꯥꯔ ꯊꯣꯏꯕꯒꯤ ꯑꯇꯣꯞꯄ ꯕꯤꯖꯤꯅꯦꯁ ꯀꯩ ꯇꯧꯏ ꯑꯈꯪꯕ ꯌꯥꯎꯔꯗꯤ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯇꯩ ꯊꯣꯏꯗꯣꯛꯄ ꯈꯪꯗ꯭ꯔꯕꯁꯨ ꯃꯍꯥꯛꯀꯤ ꯊꯪꯒꯥꯜ ꯕꯖꯥꯔꯒꯤ ꯃꯦꯖꯣꯔ ꯈꯨꯜꯗ ꯗꯨꯀꯥꯟ ꯑꯃꯗꯤ ꯂꯩ ꯍꯥꯏꯕꯁꯦ ꯑꯩ ꯃꯨꯟꯅ ꯈꯪꯉꯤ ꯁꯥꯔ ꯀꯔꯤ ꯊꯪꯒꯥꯜ ꯕꯖꯥꯔ ꯃꯦꯖꯣꯔ ꯈꯨꯜ 이비마 자 타키세 ꯌꯥꯔꯅꯤꯌꯦ ꯃꯃꯥ ꯂꯥꯛꯑꯣ ꯏꯃꯥꯁꯦ ꯈꯨꯂꯥꯡ ꯈꯥꯡꯒ ꯀꯧꯗ꯭ꯔꯤ ꯈꯔ ꯆꯥꯎ ꯂꯥꯛꯑꯣ ꯍꯥꯏꯕ ꯈꯨꯂꯥꯡꯒ ꯀꯧꯗ꯭ꯔꯤ ꯍꯥꯏꯕ ꯑꯣ ꯑꯗꯨꯏꯗꯤ ꯆꯥꯔꯒꯦ ꯃꯥ ꯀꯩꯀꯩ ꯁꯦꯝꯃꯧꯒꯦ ꯏꯕꯦꯝꯃ ꯆꯥꯒ ꯕꯣꯔꯥꯒꯗꯣ ꯄꯤꯕꯤꯔꯣ ꯃꯃꯥ ꯍꯣ ꯁꯦꯝꯃꯛꯀꯦ ꯁꯦ ꯕꯣꯔꯥ 이자디 삭나 삭 파자리바 마북 마파우지 파람동 말리 이자부 그다이 ꯆꯠꯂꯨꯕꯅꯣ ꯃꯃꯥ ꯑꯩꯁꯦ ꯑꯁꯤꯒꯤ ꯆꯦꯝꯕꯔ ꯑꯣꯐ ꯀꯃꯔꯁꯀꯤ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯨꯕꯅꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯅꯣꯝꯆꯥ ꯑꯃ ꯅꯥꯕ ꯑꯗꯨꯗ ꯑꯩꯁꯨ ꯏ ꯈꯔ ꯄꯤꯒꯦꯅ ꯂꯥꯛꯄ ꯑꯣ ꯏ ꯄꯤꯔꯝꯃꯕꯣ ꯍꯥꯏꯁꯤꯕꯨ ꯏꯕꯦꯝꯃ ꯄꯤꯔꯝꯗ꯭ꯔꯦ ꯃꯃꯥ ꯀꯣꯟꯅ ꯄꯤꯔꯣ ꯍꯥꯏꯔꯦ ꯍꯣ 이자ꯗꯅꯤ 이자부 그다이ꯗꯒꯤꯅꯣ ꯃꯃꯥ ꯑꯩ ꯇꯦꯔꯥ ꯕꯖꯥꯔꯗꯩꯅꯦ ꯅꯛꯏꯗꯅ ꯑꯗꯨꯗꯤ ꯍꯣꯏ ꯏꯃꯥ ꯑꯩꯁꯤ ꯌꯥꯝ ꯅꯝꯊꯤꯃꯦ ꯑꯁ ꯂꯣꯏꯔꯦꯍꯦ ꯆꯥꯛꯀꯁꯨ ꯆꯥꯔꯤ ꯃꯅꯝ ꯃꯔꯛ ꯁ꯭ꯋꯥꯏꯗ ꯂꯩ ꯄꯨꯝꯃꯦ ꯂꯣꯏꯔꯦ ꯃꯅꯝꯁꯤꯗ ꯑꯁ ꯁꯤꯕꯨ ꯄꯣꯠꯂꯛꯅꯤꯌꯦ ꯊꯤꯕꯅ ꯑꯁ ꯄꯦꯜꯂꯕꯅꯤꯍꯦ ꯆꯠꯂꯣꯃꯦ ꯀꯩꯅꯣ ꯂꯦꯞꯄꯤꯗꯨꯕꯣ ꯐꯖꯩꯅꯦ ꯁꯤꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯕꯤ ꯀꯩꯅꯣ ꯔꯦꯁꯇꯨꯔꯦꯟ ꯍꯣꯇꯦꯜ ꯑꯅꯥꯟꯕ ꯃꯐꯝꯗꯗꯤ ꯐꯝꯗꯗꯅ ꯅꯝꯊꯤꯈ꯭ꯔꯕ ꯃꯐꯝꯁꯤꯗ ꯐꯝꯃꯤꯁꯤꯕꯨ ꯆꯉꯥꯡꯁꯤꯒ ꯕꯣꯔꯥꯁꯤꯃꯒ ꯅꯠꯇ꯭ꯔ ꯅꯨꯄꯥ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯕꯣꯔꯥ ꯆꯥꯔꯤꯕ ꯆꯤꯝꯕꯥꯟꯗꯣ ꯑꯣꯟꯊꯣꯛꯅ ꯄꯥꯝꯃꯨꯖꯈ꯭ꯔꯦ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯏꯕꯨꯡꯉꯣ ꯍꯦ ꯅꯨꯕꯤ ꯑꯝꯇ ꯇꯨꯃꯤꯜꯂꯦ ꯑꯃꯨꯛ ꯌꯥꯎꯁꯜꯂꯛꯇꯅ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯅꯨꯄꯥ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯁꯤꯕꯣ ꯃꯤ ꯏꯃꯥꯁꯤꯗ ꯍꯦ ꯍꯣꯏꯅꯦ ꯏꯃꯥꯅꯤꯅꯦ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯆꯥꯒ ꯕꯣꯔꯥꯒ ꯏꯃꯥꯏꯁꯦ ꯍꯥꯎꯗꯧ ꯃꯥꯜꯂꯦꯕ ꯍꯅꯨꯕꯤ ꯁꯣꯔꯤ ꯏꯃꯥ ꯆꯥꯒ ꯕꯣꯔꯥꯒꯗꯣ ꯑꯝꯇ ꯄꯤꯕꯤꯌꯨꯕ ꯈꯤꯇ ꯊꯨꯕꯤꯗ ꯍꯣ ꯄꯤꯔꯛꯑꯒꯦ ꯏꯕꯨꯡꯉꯣ ꯑꯗꯣ ꯏꯃꯥ ꯕꯣꯔꯥ ꯐꯣꯡ ꯐꯣꯡ ꯁꯥꯕꯗꯣ ꯂꯩꯁꯥꯕꯤꯁꯤꯒꯤ ꯑꯝꯇ ꯄꯤꯕꯤꯌꯨꯕ ꯍꯣ ꯌꯥꯔꯦ ꯑꯩꯒꯤꯗꯤ ꯌꯥꯖꯔꯦ ꯌꯥꯔꯣꯏꯗ
ꯀꯥꯏꯗꯒꯤ ꯅꯪ ꯆꯥꯏꯌꯦꯅ ꯑꯩꯈꯣꯏ ꯆꯪꯉꯛꯏꯅꯦ ꯅꯠꯇ꯭ꯔꯅꯦ ꯅꯨꯄꯥ ꯃꯥꯅꯦ ꯃꯥꯅꯦ ꯅꯨꯄꯥ ꯑꯗꯨꯅꯦꯃꯤ ꯁꯤꯗꯕꯨ ꯀꯅꯥ ꯆꯥꯕꯤꯗꯣꯏꯅꯣꯕ ꯅꯪꯁꯤꯗꯤ ꯏꯃꯥ ꯈꯤꯇꯪ ꯊꯨꯕꯤꯔꯣ ꯁꯦ 이붕어 세 이마 레샤비 시기지 하피요 이비에만 낭 보라지 하박히게 ꯃꯃꯥꯏꯗꯤ ꯌꯥꯔꯅꯤꯌꯦ 야로이다 까이드기 ꯄꯨꯟꯅ ꯆꯥꯃꯤꯟꯅꯒꯤꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏꯗꯤꯅꯦ ꯅꯪꯅꯒ ꯕꯣꯔꯥ ꯆꯥꯕꯁꯦ ꯇꯤꯟ ꯀꯨꯠ ꯀꯨꯠ ꯌꯣꯠꯂꯤꯖꯥꯅꯤ ꯅꯪꯅꯒ ꯆꯉꯥꯡꯒ ꯊꯛꯄꯁꯦ ꯈꯧꯔꯤ ꯆꯪꯈꯤꯕ ꯎꯖꯥꯅꯤ ꯅꯠꯇ꯭ꯔꯅꯦ ꯅꯨꯄꯥ ꯅꯨꯡꯉꯥꯏꯔꯤꯅꯦ ꯅꯣꯏ ꯋꯥꯔꯤꯁꯤꯁꯨ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯦ ꯇꯤꯟꯅꯔꯒ ꯈꯪꯒꯅꯤ ꯃꯕꯨꯡ ꯃꯧꯄꯥꯎꯒꯁꯦ ꯐꯈ꯭ꯔꯖꯥꯠꯅꯤ ꯁꯦꯜꯒꯁꯦ ꯈꯨꯄꯥꯏ ꯑꯃꯅꯤ ꯑꯝꯇ ꯍꯥꯏꯌꯨꯕ ꯁꯅꯥ ꯁꯥꯕꯤꯒꯦ ꯃꯣꯕꯥꯏꯜ ꯂꯩꯕꯤꯒꯦꯅ ꯑꯝꯇ ꯍꯥꯏꯌꯨꯕ ꯁꯛꯁꯨ ꯌꯥꯝꯅ ꯐꯖꯩ ꯉꯁꯤꯗꯤ ꯆꯥ ꯍꯣꯇꯦꯜꯁꯤꯗ ꯊꯥꯖꯗꯅ ꯎꯅꯔꯦ ꯅꯨꯡꯗ ꯃꯃꯥꯅ ꯁꯤꯟꯕꯤꯗꯅ ꯑꯩꯈꯣꯏ ꯃꯔꯨꯞ ꯁꯦꯟꯖꯥꯎ ꯄꯥꯏꯕꯁꯦ ꯈꯪꯅꯍꯧꯔꯣꯗꯅ ꯁꯅꯥꯁꯨ ꯁꯥꯖꯔꯅꯤ ꯃꯣꯕꯥꯏꯜ ꯑꯇꯥꯡꯕ ꯑꯃꯁꯨ ꯂꯩꯖꯔꯅꯤ ꯃꯤꯡꯒ ꯂꯩꯐꯝꯒꯗꯣ ꯑꯝꯇ ꯍꯥꯏꯈ꯭ꯔꯣꯗꯅ ꯁꯦꯡꯉꯕꯣ ꯍꯥꯏꯁꯤꯕꯣ ꯀꯝꯗꯧꯕ ꯁꯦꯟꯖꯥꯎ ꯄꯥꯏ ꯍꯥꯏꯁꯤꯕꯨ ꯆꯨꯝꯃꯕꯣ ꯑꯗꯨꯕꯨꯗꯤ ꯇꯤꯟꯅꯔ ꯈꯪꯅꯤꯗ ꯑꯗꯣ ꯑꯩꯒꯤ ꯐꯣꯟ ꯑꯇꯥꯡꯕ ꯂꯩꯕꯤꯒꯦ ꯍꯥꯏꯔꯤꯗꯨꯕꯨ ꯁꯣꯝꯒꯤ ꯃꯣꯕꯥꯏꯜꯕꯨ ꯀꯔꯤ ꯕ꯭ꯔꯥꯟ ꯄꯥꯏꯕꯤꯒꯦ ꯍꯥ ꯑꯝꯇ ꯌꯦꯡꯒꯦꯅꯦ ꯅꯪ ꯃꯣꯕꯥꯏꯜꯗꯣ ꯑꯝꯇ ꯉꯥꯏꯈꯣꯃꯤ ꯑꯁ ꯄꯨꯊꯣꯔꯛꯑꯣ ꯅꯪꯁꯨ ꯌꯥꯝ ꯇꯥꯡꯗꯥꯏꯅꯦ ꯅꯪꯒꯤꯗꯤ ꯑꯁ 10,000 ꯍꯦꯟ ꯄꯤꯗꯥꯏꯅꯦ ꯃꯥꯏꯁꯦ ꯑꯦꯄꯜꯅꯦꯃꯤ ꯑꯦꯄꯜ ꯍꯥꯏꯁꯦ ꯀꯌꯥꯝ ꯇꯥꯡꯒꯦ ꯅꯪꯒꯤꯗꯤ ꯁꯤꯁꯦ ꯑꯩꯒꯤꯁꯦ ꯑꯦꯄꯜꯅꯦ ꯂꯥꯛ ꯑꯃꯒ ꯍꯨꯝꯐꯨ ꯍꯦꯟꯅ ꯄꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯇꯥꯡꯕ ꯂꯥꯛ 2.5 ꯄꯤꯕ ꯑꯃ ꯂꯩ ꯃꯤꯡ ꯍꯥꯏꯔꯒꯦ ꯂꯩꯕꯤꯔꯣꯕ ꯅꯣꯏ ꯅꯃꯥꯟꯅꯕꯁꯤꯗ ꯑꯝꯇ ꯂꯩꯍꯜꯂꯣꯕ ꯂꯥꯛ 2.5 ꯑꯗꯣ ꯁꯦ ꯑꯩꯒꯤ ꯂꯤꯛꯁꯦ ꯁꯟ 10 ꯈꯔꯗꯤ ꯍꯦꯜꯂꯦꯕ ꯁꯟ 10 ꯂꯨꯄꯥ ꯂꯥꯛ 1.5 ꯍꯦꯜꯂꯦ ꯑꯗꯣ ꯅꯣꯏ ꯃꯍꯨꯔ ꯀꯌꯥꯅ ꯁꯥꯕꯤꯒꯦ ꯍꯥꯏꯅꯣ ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯁꯥꯔꯨꯔꯁꯦ ꯃꯤꯡꯁꯨ ꯂꯩꯐꯝꯁꯨ ꯂꯣꯏ ꯍꯥꯏꯔꯒꯦ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤꯅꯦ ꯅꯣꯏ ꯑꯍꯨꯝꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯍꯥ ꯌꯦꯡꯕꯕꯨ ꯍꯩꯔꯗꯤ ꯀꯨꯝꯍꯩꯒꯤ ꯀꯨꯝꯍꯩ ꯉꯥꯛꯇꯅꯤ ꯏꯃꯥ ꯍꯣꯏ ꯁꯤꯒꯗꯕ ꯇꯟꯕꯨ ꯇꯜꯂꯦꯗ ꯏꯃꯥ ꯈꯣꯏꯗꯤ ꯁꯤꯕ ꯌꯥꯗ꯭ꯔꯤ ꯏꯃꯥ ꯈꯣꯏꯗꯤꯅꯦ ꯍꯤꯡꯕꯒꯤ ꯃꯃꯜ ꯌꯥꯝ ꯈꯔꯖꯥꯠꯅꯤ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥꯁꯨ ꯇꯧꯔꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯏꯆꯥ ꯏꯁꯨꯁꯨ ꯁꯦꯝꯃꯤ ꯑꯗꯨꯒꯅꯦ ꯃꯃꯜ ꯌꯥꯝꯗꯕ ꯃꯤꯁꯛ ꯍꯥꯏꯔꯒꯅꯦ ꯁꯤꯕꯗ ꯀꯞꯅꯤꯡꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯤ ꯃꯈꯜ ꯌꯥꯝꯈ꯭ꯔꯦ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯁꯦ ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯑꯣꯏꯗ ꯄꯥꯗꯕꯗ ꯇꯧꯔꯒ ꯁꯦꯟ ꯇꯥꯟꯅꯕ ꯍꯣꯠꯅꯕ ꯀꯥꯡꯕꯨ ꯑꯃ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯍꯥꯏꯗꯤ ꯗ꯭ꯔꯛ ꯂꯂꯣꯜꯂꯒꯅꯦ ꯃꯤꯌꯥꯝꯗꯒꯤ ꯏ ꯆꯨꯞꯄ ꯀꯥꯡꯕꯨ ꯑꯃ ꯑꯗꯨꯗꯒꯤꯅꯦ ꯅꯨꯄꯤ ꯃꯃꯥꯡꯗ ꯐꯨꯠꯇꯥꯂꯤ ꯇꯧꯔꯒ ꯐꯨꯔꯤ ꯈꯥꯎꯗꯗꯤ ꯁꯤꯀꯤ ꯑꯝꯇ ꯄꯛꯇꯕ ꯃꯁꯥꯅ ꯃꯁꯥꯕꯨ ꯑꯃꯤꯇꯥ ꯕꯆꯟ ꯁꯥꯕ ꯀꯥꯡꯕꯨ ꯑꯃꯅꯦ ꯄꯩ ꯂꯩꯔꯖꯥꯅꯤꯗ ꯑꯗꯣ ꯏꯃꯥ ꯍꯥꯏꯔꯤꯕ ꯃꯤꯁꯛꯁꯤꯡꯁꯤꯅ ꯃꯣꯏꯅ ꯁꯤꯕꯗꯅꯦ ꯑꯦꯛꯁ ꯒꯦꯁꯤꯌꯔꯁꯦ ꯒꯚꯔꯟꯃꯦꯟꯠꯅ ꯄꯤꯔꯤꯁꯦ 25,000ꯗꯩꯅꯅꯦ 50,000 ꯐꯥꯎꯗ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤꯅꯦ ꯑꯩꯒꯤ ꯕꯦꯒꯇꯁꯨꯅꯦ ꯁꯦꯟ ꯈꯔꯗꯤ ꯌꯥꯎꯔꯦ ꯍꯥꯏꯗꯤ ꯅꯨꯄꯥ ꯑꯃꯅꯤꯗꯤ ꯂꯩ ꯌꯥꯔꯅꯤ ꯁꯦꯠꯂꯤꯍꯦ ꯏꯆꯥꯒꯤ ꯋꯥꯁꯤꯗꯤ ꯅꯣꯡꯃꯒꯤ ꯑꯁꯨꯛ ꯀꯟꯅ ꯍꯣꯠꯅꯔꯤꯕ ꯑꯩꯈꯣꯏꯁꯦ ꯆꯔꯥ ꯅꯣꯡꯗꯝꯅꯕ ꯍꯣꯠꯅꯕꯗ ꯋꯥꯈ꯭ꯔꯖꯥꯠꯅꯤ ꯏꯆꯥ ꯅꯨꯄꯥ ꯑꯃ MA ꯇꯝꯅꯤꯅ ꯇꯧꯔꯤꯁꯦ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯉꯝꯗꯗꯅ ꯑꯗꯨꯝ ꯂꯩꯔꯤꯅꯦꯃꯤ ꯂꯥꯛꯑꯅꯤ ꯍꯧꯖꯤꯛ ꯁꯦꯟ ꯄꯤꯌꯨ ꯍꯥꯏꯗꯅ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯀꯌꯥ ꯇꯥꯔꯒꯦ 이붕어 푹 탈라버라네 ꯊꯜꯂꯦ ꯍꯥꯏꯇꯥꯔꯦ ꯏꯃꯥ ꯈꯖꯥꯒꯤꯁꯤ ꯀꯩꯅꯣ ꯌꯥꯏ 이마 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 이 그이 셔모게 이마 양 와라머네 이마 야래 야래 낭기세 센 하이락까도 오이람니네 어두님이 이마 ꯑꯩ ꯃꯤꯁꯟꯗꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯏꯃꯥꯗ ꯁꯦꯜ ꯀꯌꯥ ꯂꯩꯔꯒꯦꯕ ꯄꯣꯠ ꯇꯤꯀꯦꯠꯅ ꯉꯔꯥꯡꯒꯤ 1,500,000ꯗꯣ ꯑꯗꯩ ꯍꯦꯟꯅ ꯂꯩꯇꯦꯕ ꯑꯗꯨꯗꯤ ꯃꯤꯁꯟꯗꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯌꯦꯡ ꯇꯧꯔꯁꯤ ꯀꯩꯗꯧꯔꯒꯦ ꯑꯁ ꯍꯌꯦꯡ ꯂꯥꯁ ꯗꯦꯠꯅꯤ ꯍꯥꯏꯔꯒ ꯑꯗꯣ ꯍꯌꯦꯡ ꯅꯪꯅꯕ ꯍꯣꯠꯅꯔꯁꯦꯕ ꯑꯁ ꯑꯣꯏꯔꯣꯏꯗ ꯏꯃꯥ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯃꯒꯁꯨ ꯇꯣꯛꯄꯒꯤ ꯐꯤꯕꯝꯗ ꯂꯩꯔꯦ ꯌꯥꯔꯣꯏ ꯃꯥ ꯅꯪꯒꯤꯁꯤ ꯌꯥꯔꯣꯏ ꯑꯣꯏꯔꯔꯣꯏ ꯑꯁ ꯑꯩ ꯏꯃꯥꯟꯅꯕꯗ ꯑꯝꯇ ꯍꯪꯉꯨꯒꯤꯒꯦ ꯍꯌꯦꯡ ꯆꯠꯂꯁꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ
ꯅꯪꯒꯤ ꯑꯦꯃꯦꯖꯟ ꯐꯤꯕꯨ ꯀꯌꯥꯅꯣ? ꯑꯩꯒꯤꯔꯣ ꯌꯥꯝꯃꯤꯗ ꯑꯗꯨ ꯀꯌꯥꯅꯣꯕ? 8,000 ꯍꯦꯜꯂꯦ. ꯑꯗꯣ ꯑꯩꯁꯦ ꯅꯣꯏ ꯃꯥꯍꯣꯏ ꯂꯩꯀꯥꯏꯗꯩꯅꯦꯕ. ꯍꯥ ꯀꯩꯁꯥꯝꯊꯣꯡꯗꯒꯤ ꯑꯩꯈꯣꯏ ꯃꯣꯏ ꯂꯩꯀꯥꯏꯗꯒꯤ ꯅꯣꯏ ꯃꯥꯒꯁꯨ ꯃꯨꯟꯅ ꯈꯪꯅꯩꯌꯦꯕ. ꯑꯗꯣ ꯅꯪꯒꯤ ꯑꯦꯃꯤꯁꯟꯒꯤ ꯁꯦꯟꯗꯣ ꯑꯩ ꯄꯤꯔꯝꯃꯒꯦ. ꯁꯦ ꯑꯁꯦꯡꯕꯩꯔꯣ ꯍꯥꯏꯁꯤꯕꯣ? ꯁꯦ ꯂꯧꯔꯣꯕ. 10,000ꯗꯤ ꯌꯥꯝꯃꯜꯂꯤꯗ. 5 ꯈꯛꯇꯪ ꯄꯤꯕꯤꯔꯝꯃꯣ. ꯑꯩ ꯑꯃꯨꯛ ꯁꯤꯡꯕꯤꯒꯦꯕ. ꯌꯥꯔꯦ ꯌꯥꯔꯦ. ꯁꯦ 10,000 ꯁꯦ ꯂꯧꯔꯣ. ꯑꯔꯦꯝꯕꯗꯨꯅ ꯀꯩꯅꯣꯝ ꯂꯩꯖꯔꯣ. ꯑꯁ ꯑꯩꯕꯨ ꯂꯧꯔꯗ꯭ꯔꯅꯦ? ꯂꯧꯔꯣꯅꯦ ꯁꯦ. ꯑꯗꯨꯗꯤ ꯑꯩ ꯂꯧꯔꯒꯦꯀꯣ. ꯑꯗꯨꯗꯤ ꯏꯃꯥ ꯑꯩ ꯆꯠꯂꯨꯈꯤꯒꯦ. ꯍꯣꯏ ꯆꯠꯂꯣ ꯆꯠꯂꯣ. ꯑꯗꯣ ꯏꯃꯥ ꯕꯣꯔꯥꯒꯤ ꯁꯦꯟꯗꯨꯗꯤꯅꯦ ꯁꯦꯟꯖꯥꯎ ꯄꯥꯏꯕꯅꯤ ꯁꯦꯟ ꯍꯧꯔꯣ. ꯑꯩ ꯆꯠꯂꯦ ꯃꯃꯥ. ꯁꯦꯜꯁꯦ ꯅꯪꯅ ꯁꯤꯡꯉꯛꯀꯦ ꯈꯜꯂꯁꯨꯅꯦ ꯑꯗꯨꯝ ꯁꯤꯡꯉꯛꯑꯅꯨ. ꯁꯤꯡꯉꯛꯑꯔꯣꯏ ꯈꯜꯂꯁꯨꯅꯦ ꯑꯗꯨꯝ ꯁꯤꯡꯉꯛꯑꯅꯨ. 이마 hojiki nupiduna silishing taraji piramini ima nati ima adu ima yidi kai dini haidubo jumbrama adu ima singanu jo hairamini ꯈꯪꯗꯦ ꯏꯃꯥꯁꯨ ꯈꯪꯗꯦ ꯆꯞ ꯃꯥꯟꯅꯩ ꯍꯩꯃ ꯕꯦꯛ ꯂꯥꯛꯈ꯭ꯔꯦ ꯑꯁ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ नहीं वो ले ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯑꯩꯒꯤ ꯕꯦꯛꯇꯣ ꯍꯧꯖꯤꯛꯇ ꯅꯨꯄꯥ ꯑꯃꯅ ꯂꯥꯛꯈ꯭ꯔꯦꯕ ए कनाना ꯃꯈꯣꯏ ꯆꯝꯕ ꯅꯨꯄꯥꯅ ꯄꯨꯈ꯭ꯔꯦꯕ ꯑꯝꯇ ꯇꯥꯟꯅꯧꯕ ꯕꯦꯛꯇꯨꯗꯅꯦ ꯁꯦꯟ ꯃꯌꯥꯝ ꯌꯥꯎꯈꯤꯕꯅꯦꯕ ꯁꯦꯜꯁꯤꯡꯗꯣ ꯅꯣꯏ ꯂꯣꯏ ꯂꯧꯖꯔꯣꯕ ꯑꯩꯒꯤ ꯆꯦ ꯆꯥꯡꯗꯨꯗꯅꯦ ꯑꯝꯇ ꯐꯪꯍꯜꯂꯣꯕ ꯑꯝꯇ ꯇꯥꯟꯅꯧꯕ देरा कोई ले सिब कइनो चलो ताने से चलो उदेनी कदम चेंग्रजानो मकोई पुचो मदिने मा हेक लेमना थारोइदबनी नंगने असोमदने मकोई चोम नुपादु लेब्रेंग अई इंगे नुपा मकोई पुचो मदि यारे कोम्बे यारबे हेक्टा नुपा साइदगदि लेते जाला नुपा सोबो 이게 더 이네 이 얌소이네 누가 도움이 되고 안 되네 부드러워 보이래. 나린 마타도가 오이로에봐. 노래. 봐. 하. 비엠 라이바. 하. 누피 되게. 전혀 비르네. 뭐로 오니 두디에. Nangay ko. Ay, ay ko. Ay, ay ko bini.